Center for Rural Technology Mission Manipur CRTM Manipur gi Mathakta CWA Amadi Beneficiary Kharaga PUNLAGA ERANG SAGATKHIBADUGI MATANGDA CRTM Manipur gi President na WAPHAM khara THAMLAKLI madudi CRTM Manipur na thabak haukiba asi lisingani kungani thoigi December kuntra dagini office oina nagamapal da kumja lisingani ga kunga humdoigi February tang kunga humdoida hanglaki matamadu da lupa lakh ani lakh ama makhai lakh ama lising yankai lising kun fawa contribution tawhanduna amadi free da yum sabiduna lakibani adubu kumja lisingani ga kunga humdoigi April tang tarada notice chokuna lakh ani ga lising yankai loba haukibani haiba amount asisu office ta loina lawshin banate agent natraga beneficiary purakliba miduna lising kuntra fanglibani beneficiary chatre kamauda ga mapalai mi khara amasu return tawkraba matungda office ta contribution oina pirakiba mi singi masingna chawnga ga nifu tare ni office ta yum sabiu haina lakiba donation na crore taraga lakh nifu mangani beneficiary singna pirakpa amount aduga punna yum ama sabagi estimate na lakh mapani masida yum saba loikiba amadi wall khaba roofing tokibana chamri gi mathakni aduga miyamda yum chamaga yankai sai haina lana pau sandokpi ganu contractor singda fangkiba amount na lakh maudraga mapan lakh yankai mangaga lising tarukni contractor singi fangpham tokpa bill magi stage matung ina fangkraba matungda thabak makata na subiram dabasu ayambani CRTM Manipur gi President su lot panate kuina thinguraba fund adu amuk reopen tawrakpadagi athuba matamda yanabagi damakta chen chongduna honari CRTM Manipur President su work process ki matangda contractor Amadi Beneficiary Kharaga su pau faunari asiguma pau lana sandoktuna irang hauraga fanasika kakhiba tarabadi irang hauriba mi singduna responsibility pumna mapugadobani yum saba loidana lehoriba beneficiary singidamakta makhatana athuba matamda fund asi thadorpaga yum saba hauragani athuba matamda office su hanglagani office hangma matamda ayet apan pibidanaba appeal tawrakli